ꯕꯁ ꯇꯣꯡꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯑꯔꯥꯏꯕ ꯍꯤꯟꯗꯤꯒꯤ ꯋꯥꯍꯩ ꯈꯔ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯌꯥꯝꯅ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕ ꯋꯥꯍꯩ ꯈꯔꯗꯤ ꯕꯁ, ꯕꯁ, ꯕꯁ ꯁ꯭ꯇꯦꯟ, ꯀꯟꯗꯛꯇꯔ, ꯀꯟꯗꯛꯇꯔ, ꯗ꯭ꯔꯥꯏꯚꯔ, ꯇꯤꯀꯠ, ꯁꯤꯠ, ꯀꯤꯔꯥꯌꯥ, ꯚꯥꯔꯥ, ꯁ꯭ꯇꯣꯞ, ꯕꯁ ꯊꯥꯐꯝ, ꯚꯤꯔ, ꯃꯤ ꯌꯥꯝ ꯆꯤꯟꯕ, ꯈꯥꯂꯤ, ꯑꯍꯥꯡꯕ, ꯕꯦꯊꯅꯥ, ꯐꯝꯕ, ꯎꯇꯔꯅꯥ, ꯀꯨꯝꯊꯕ꯫ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯋꯥꯍꯩ ꯈꯔ ꯑꯃ ꯌꯦꯡꯉꯁꯤ꯫ ꯅꯃꯁꯇꯦ, ꯈꯨꯔꯨꯝꯖꯔꯤ, ꯍꯥ, ꯍꯣꯏ, ꯅꯍꯤ, ꯅꯠꯇꯦ, ꯀ꯭ꯔꯤꯄꯤꯌꯥ, ꯆꯥꯟꯕꯤꯗꯨꯅ, ꯙꯟꯌꯕꯥꯗ, ꯊꯥꯒꯠꯆꯔꯤ, ꯏꯙꯔ, ꯁꯣꯝꯗ, ꯎꯙꯔ, ꯑꯗꯣꯝꯗ, ꯔꯨꯀꯤꯌꯦ, ꯂꯦꯞꯄꯤꯌꯨ, ꯆꯠꯂꯣ, ꯆꯠꯂꯁꯤ꯫ ꯈꯪꯖꯤꯟꯕꯗ ꯀꯥꯟꯅꯕ ꯑꯇꯦꯟꯕ ꯋꯥꯍꯩ ꯄꯔꯦꯡ ꯈꯔꯗꯤ ꯃꯨझे बस में जाना है, ꯑꯩ ꯕꯁꯇ ꯆꯠꯀꯅꯤ꯫ मुझे टिकट चाहिए, ꯑꯩꯍꯥꯛ ꯇꯤꯀꯠ ꯄꯥꯝꯖꯩ꯫ किराया कितना है, ꯚꯥꯔꯥ ꯀꯌꯥꯅꯣ? मुझे यहाँ उतरना है, ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯀꯨꯝꯊꯍꯧꯒꯗꯕꯅꯤ꯫ सीट खाली है, ꯁꯤꯠ ꯍꯥꯡꯕꯔꯥ? ꯃꯊꯪ ꯑꯁꯤꯅ ꯕꯁ ꯁ꯭ꯇꯦꯟꯗ ꯉꯥꯡꯅꯕ ꯌꯥꯕ ꯋꯥꯍꯩ ꯈꯔ꯫ यात्री पैसेंजरꯗꯨꯅ नमस्ते, खुरुमजरी, ये बस दिल्ली जाएगी, मसीगी बस असे दिल्लीꯗ ꯆꯠꯀꯗ꯭ꯔꯥ? ꯑꯩꯈꯣꯏꯅ ꯆꯠꯅꯤꯡꯉꯤꯕ ꯃꯐꯝꯗꯣ ꯄꯜꯂꯒ ꯍꯥꯏꯕꯤꯔꯅꯤ꯫ ꯀꯟꯗꯛꯇꯔꯅ हाँ जाएगी, ꯍꯣꯏ ꯆꯠꯀꯅꯤ꯫ पैसेंजरꯅ बस कब चलेगी, बस कꯔꯝ ꯀꯥꯟꯗ ꯆꯠꯀꯗꯒꯦ? ꯀꯟꯗꯛꯇꯔꯅ 10 मिनट में, मिनिꯠ 10 ꯃꯨꯛ ꯂꯩꯔꯒ꯫ यात्री पैसेंजरꯅ ठीक है, ꯐꯒꯅꯤ꯫ ꯕꯁ ꯃꯅꯨꯡꯗ ꯁꯥꯟꯅꯕ ꯌꯥꯕꯁꯤꯅ ꯀꯟꯗꯛꯇꯔꯅ कहाँ जाना है, ꯀꯗꯥꯏꯗ ꯆꯠꯄꯤꯒꯗꯕꯅꯣ? यात्री पैसेंजरꯅ मुझे स्टेशन जाना है, ꯑꯩ ꯁ꯭ꯇꯦꯁꯟ ꯌꯧꯒꯗꯕꯅꯤ, ꯑꯩ ꯁ꯭ꯇꯦꯁꯟ ꯆꯠꯀꯗꯕꯅꯤ꯫ कंडक्टरना किराया 20 रुपये है, ꯚꯥꯔꯥꯗꯤ ꯂꯨꯄꯥ 20ꯅꯤ। यात्री पैसेंजर अदुना ये लीजिए, मसी लौबीरो। कंडक्टरना ये आपकी टिकट है, मसी अदोमगी टिकटनी। यात्री पैसेंजर अदुना धन्यवाद, थागतचरी। सीट फंबा मतमदा सानबा याबा वाहै परेंग खरदी। यात्री पैसेंजरना क्या ये सीट खाली है, मसीगी सीट असे हांगबरा? दूसरा यात्री अतोपा पैसेंजर दुना हाँ होय बैठिए, फंबियो। यात्री पैसेंजर दुना धन्यवाद, थागतचरी। बस तगी कुमथा मतमदा सानबा याबा हाइबा याबा वाहै परेंग खरदी। यात्री पैसेंजर दुना कंडक्टर जी, मुझे यहाँ उतरना है, अयहां मफम असिदा कुमथगदबनी। कंडक्टरना अगला स्टॉप आएगा, मथंगी स्टॉप यौरानी। पैसेंजरना ठीक है, फगनी। लोइसनबा मतमदा साबा याबा वाहै परेंग खरदी। मेरी यात्रा अच्छी रही, अैगी खोंगचट अदो यामना फबा ओइखी। बस आरामदायक थी, बस तोंबा यामना नुंगाई। धन्यवाद, थागतचरी। ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯪꯈ꯭ꯔꯤꯕ ꯑꯔꯥꯏꯕ ꯍꯤꯟꯗꯤꯒꯤ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯕꯁ ꯇꯣꯡꯕ ꯃꯇꯝꯗ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯀꯥꯟꯅꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫